NRC update tawdriba fawba Manipur da census pangthokpa yaroi haina campaign for just and fair delimitation na boycott lauthokrabasu laingak na census ki training lab na chathari ngasisu DM College of Teachers Education da census ki enumerator amadi supervisor singi training chathari ngaida Jfd'S student wing na training tawba yaroi haiduna kongjang changsin bada security ga chawng muknakri Mafandada Chathariba training Thingnaba student wing adugi Thomi Singh Ayuk Pung Trama Thoirom Tarpada Changsilakibani. Adubo Imphal West Police Amadi CRPF Personal Singh na college asigi gate ta ngak senduna leki student wing gi Thomi Singh Changsin bangam kide. Thomi Singh aduna gate nam khaiduna changna bahot narakpadagi security force ka akan mamong da mutlakhi loinana chinda paudana Masing yamdraba Jfd'S student wing ki nupi thomi singna security force ki athingba adu namkhai na hotnabada security na plastic fiber stick na kanki khongjang aduda thomi ani khara sokhi Manipur lengang na census tawgani hairiba si miyambu usit thawai dabagi thawong amani Manipur lengang na census tawgani hairiba si athubu matamda lepkadabani NRC tawdana census tawba yaroi haina Jfd'S organization secretary Longjam Ratanna phongdorakli Khwairamban hima kaithel da Khwairamban hima kaithel na sinduna changsin ki ba khongjanga mari leinana wafam asi law phongdokhibani khongjanga duda Ratanna makha taraduna hai ngasidagi online da haugadoriba census ki self enumeration amadi September amadagi haugadoriba door to door enumeration dasu miyamna saruk yabiganu loinana cooperation pibiganu lainga ki employees sing nasu census ki process tawba matamda saruk yabiganu hairi loinana Jfd amadi miyam ga punna changsiliba khongjang asibu lainga asina tasin usinadana leiragadi miyam ga loinana akanba khongjang changsilakani hainasu cheksilwa thamlakle India gi oina mapal lamdagi changsilakpa foreigner sing takthokpa amadi tanthokpa haina leiribani haiba wafam Ratanna thamladuna lamdam asida changsilakliba mitop sing khandoktriba fawba census tawba yaroi loinana 1951 da base year oiduna NRC tawgadabani haiki Makoina illegal immigrants se detect tongnanabagi proper action nama thabakta lokhalakta sisu yamna laibak tibani adu ngasi dagi moi self enumeration tawrani haire self enumeration se mobile gi app amada tawgadabani hai adu Jfd gi maikai dagi Manipur miyam hut sanjaraga haijaning badi masigi self enumeration gi process ida madu sing oi bi ai tam oi bi indigenous mi amatana masi respond tawigano 31st August phawwa self enumeration ji satharaga September gi tang 1 dagi di house listing yum da laktana sathagadori bani aduna lamdam sigi miyamna Jfd na taliba sumba dimana se sogat pibo hoina tang 1 September dagi karigumba enumerator sing na yum da laaga house listing tawni hairagadi maduda non cooperation movement gi saruk amo hoina saruk yabiganu aduga Jfd amadi Manipur miyamna su leihori ba matam sida akamba makhal gi khongjang changchandana khoina census asi thengani